Ngasigi Saturday night Angakpa series the mityang taminarasi tha leibaktagi Uba ngamba Meeoibana Semba structure amadi kendra amagi voter punna leiba chanba building. Sainada hul Mongol amadi atai tribes na landarakpa ngamdanabagidamag mile 1,500 sangba Great Wall asi shakibani. Kristagi mamang taret suba chahida saba haukiba pal asi sengkotpada chahi kya sangki. Malemda mina saba ngamba khwaidagi sangba structure asi sundrangdagi uba phangi. Tongan ma purup ki miyosingna Sainada landarakpa ngamdanabagidamag awang thangba ngangkhai paringda nongpoktagi nongchup phauba check nung leibak u amadi atai potlam kya sijinaduna sangna pal khagatli. Ahanbata khagatkiba tongan mapal machasing kainathangda punna samjinduna henna pangan kankan karaba matungda Great Wall of China haina khangnakhibani. Ahanba oina Kristagi mamang sani kundagi chani taruk phawbugi manungda Sainagi ahanba ningthauren Kinchi Huwangna khagatkiba pal aduna khwaidagi maming chatki. Hairiba chekpal adugi saruk ayamba ngasidi leitre. Matung tarakpada tongan ba chekpal kya khagalakki. Haujik leiriba pal ayamba Ming Dynasty matamda khagatpa haukhibani. Great One Sengwat Kibagi atai atopa maram singi manungda ngamkhai ngak senba Silk Road tagi puthok pusin tawba potlam singdagi tax lawba amasung ngamkhai lanthok lansan tawba thingba asina chingba yauri. Matungda Watch Tower Lanmigi Berek amasung Garrison Station sing Sengwat Kibadagi di Great Wall gi kanaba hengalakki. Great Wall gi mapung oiba saruk adu nongpok thangba maikaida Sanhai Guhandagi nongchuk lomda Lob Lake phawba sandoklami. Archaeological survey gi matung inna wall gi asangbasi kilometer 9,950 ni. Atopa archaeological survey amagi matung innadi tongan ma masasing tharaga Great Wall gi apunba asangmasi kilometer 19,130 ni hairi. The Great Wall of China gi tongan ma maming kaya marum lay. Tongan ma mirol na masibu Changcheng, The Wall of Kinchi Huang, Wanli Chancheng, Frontier, Outer Fortress, Border Wall, People Frontier amadi Art Dragol haina khangnarami. Kristagi mamang saniga kunga mathoida Kinchi Huwangna yengthinaba staging kudum chanchanduna Kin Dynasty gi makada apunba China ama sengwatki. Apunba lengak ama sengwatuna lalhau macha namthanabagi pandamda mahakna wall gi saruk kara sidoklaga henna mapung phaba ama sumong taba pal ama khagatnaba yathang piki. Matau asuna nauna khagatliba pal adu kaya yamna sangbagi haiba chapchana khangnaba matik chaba record amata phangba ngamdre. Matamgi khonglai matung inna wall gi saruk ayamba amang ata thokibadagi saruk kharatamang aihore. Aiba kayana iduna thamlamba record singi matung inna wall adu sabada sinmi lising cha kya siki hairi. Masigi matung taramari suba chahicha aduwaida Great Wall gi wakhalon asi Ming Dynasty gi matamda nahongna na amuk haudokna rakhi. Tumugi lanphamda kirat singna Ming army bu maithiba pikhiba amadi lanpham kayada Mongolian tribe singna Ming phurup hanjan maithiba pikhibadagi awang thangba China gi ngamkhaida Ming phurupna nauna chekpal khagatpagi wakhal poklakhi. Hantakti chek amasung nung sijanaba maramna wall gi mapangal hanadagi hena kalammi. Wall gi tongan masaruk singda Watch Tower 15,000 rom sengwatuna yeknaba singi khutagi China bu ngak senaba thorang lokhalammi. China gi Great Wall asi sundrangdagi yamna mayek singna uba phangi haina tongan ba astronauts singna phongdokhiba laikre. European Space Agency na sundrangdagi namlakpa Great Wall gi photograph sing website ta thagalakhi. Chinese American astronaut Leroy Chiao-chu International Space Station dagi Great Wall gi photo namlakhi. China gi Great Wall asi gasidi malem gi oina khutcha haibagi khwaidagi singthaningai oiba khudol amani haina launare. Kumjal 1943 UNESCO na Great Wall bu World Heritage Site ona laukhoki bagalona mina saba porsak ama tha leibaktagi Uba ngambasi Great Wall mathantani haina phongdokhi. Dubai gi Burj Khalifa United Arab Emirates ki Dubai da leiba skyscraper amagi maming ni Burj Khalifa. Meter 9,8.9 samna feet 2,712 wangba structure asina haujik phawbagi onadi malem sida khwaidagi wangmani. Kumja 2003 January 3 saba hauraga kumja 2004 October amada mapan thangba saruk pumnamak saba loisinkiba building asi haunabi matungina kumja 2010 January 3 da sangakhi. Dubai gi main business district ta ekar chamari marbuda park chawba mafamda nauna sengwatpa downtown Dubai ga saruk ama oina building asi shakhibani. Adriel Smith na chief architect amadi Bill Baker na chief structural engineer orega Al Gaber Investment Group ki construction division na sakiba structure asigi manak nakna yum lising kuntra hotel mapal acre 7.4 park chawba gari khampham residential tower 18 Dubai Mall amadi acre kuntra park pa Burj Khalifa Lexus semgatli
तसेंबदी थाउ खक्तदा युमफम ओइबा लेबाकी सिनमिलोंगी मोंग मतौबु खजिक्तंग सेमदोक्तुना टूरिज्म दा युमफम ओइबगी पांदमदा बिल्डिंग असी साखिबनी शेख अहमद बिल रशीद अल मेक्तोमना दुबई बु मालेम गोइना टूरिज्म की मैप याहोनबु होनरदुना अखनब थौरांग लौखटखी अहानबदा बुर्ज खलीफा असी कुमजा 2009 की जून 8 साबा पुंगलोय लोइसिनबगी पांदम थमखी अदुबु तंगाई फदना कुमजा 2009 की सेप्टेम्बर फाउबा यैथोकपा ताखी चिकागो की विलियम्स टावर अमदी न्यूयॉर्क की वर्ल्ड ट्रेड सेंटर डिजाइन तौखिबा स्किटमोर इस्लामिक आर्किटेक्चर की मौ मतौ लौरगा साखिबा बिल्डिंग असिदा स्क्वायर मीटर 1,53,000 पाक चौबा फकलांग ग्लास न खरममी का 4 लेबा आरमानी होटल ना मखा थंगबा मथोल 38 की मनुंगदा 15 कंदुना थमली होटल असी कुमजा 2010 की एप्रिल थादा हौदोखी होटल की 93 सुबा मथोलदा स्विमिंग पूल सिंग लई मखादगिना 109 सुबा मथोल फावबदा लेबा प्राइवेट रेसिडेंशियल अपार्टमेंट 54 मक लोइना योंथोखरे अतई मथोल अयामबदा कॉर्पोरेट ऑफिस लेबा प्रेस खलीफादा एलिवेटर 53 अमदी एस्केलेटर 9 यावी एलिवेटर किबिन अमना मियोय 12 30 फावबा तोंबु चली अमसुंग सेकेंड अमदा मीटर 10 की चांगदा यांगना काखत कुमथा तौबा ngam बिल्डिंग असिगी मखोंदगिना 150 सुबा मथोल फावबदा सिरी था काफम 2,994 लई किलोमीटर 100 सांगबा पाइप तिंगदुना बिल्डिंग असिदा नुमित खुदिंग इसिंग लीटर 1,9,93 फंगल्ली मसिगी मथक्ता अहेनबा ओइना किलोमीटर 239 सांगबा पाइप तिंगदुना फायर इमरजेंसी सिस्टम अमदी एयर कंडीशनिंग सिस्टम की दमक किलोमीटर 53 सांगबा पाइप तिंगी बुर्ज खलीफा की थोंगनाव 19,494 दा पालिबा मिक्सल सिंग की सरुक पुलप पुनसिलबदी स्क्वायर मीटर 1,10,000 पाक चावी ग्लासिंग असे सेंगदोक्नबगी दमक बिल्डिंग की 93 अमदी 108 सुबा मथोलदा मपालोमदगी होराइजन ट्रैक अमा पाले ट्रैक अमदा किलोग्राम 1,400 की बकेट मेचिन पालगा मथक मखा अमदी नाकल येट ओइ लेंगदुना थोंगनाव सेंगदोकी मसिन नलमद्रबदी मियोय 93 ना था मरी चंगना थोंगनाव सेंगबा मथौ तागनी UAE की प्रेसिडेंट खलीफा बिन जायद अल नयारबु इकाई खुमनबो ओइने बिल्डिंग असिगी मिंग बर्ज खलीफा थोनखिबनी डॉलर बिलियन 1.5 चंगना साखिबा मथोल 1,9 लेबा बिल्डिंग असिगी अवांगबा मीटर 9,919 नि लैनुंगदा गाड़ी 3,000 खामा चनगदबा पार्किंग एरिया लेबा बर्ज खलीफादा मियोय 35 मतम अमुक्तदा लेबा चल्ली मालेमदा ख्वाइदगी वांगबा बिल्डिंग की रेकॉर्ड थंबा ngamlaba बर्ज खलीफादा मथोल 38 ऑफिस ngakani ऑफिस ओइना सिजननबगीदमक लम स्क्वायर फीट अमदा डॉलर 3,000 फावबा पीदुना लेनरी ngasigidamakta di matang asida tension jari pumnamakpu ikai khumnabo uchjari